Akeswani Imphal, Wahengbam Washington na pau pajari, ahanbada maruoiba pau. Manipur ngasi tongan bajila singda chahi manga phawbada leiba ngangsingda polio hidak pithakre. Hayeng amachung hangchitna yum da changduna hidak pithakani. Raija sigi ina khulaban nat amadi sanskriti chakwal hanaba miyam punna hona minanaba raijagi art and culture amachung tourism mantri khuraijam loken singna appeal tawri. Pradhan Mantri na hairi Made in India C-295 aircraft puthok khibagaloinana Bharat na aviation sector da chauna mai pak pangamle. Pradhan Mantri Narendra Modi amasung Seychelles ki Rashtrapati Patrick Hamini na ngasi Victoria da laibak anigi oiba wafam kayagi matang da wari sanakhre amasung FIFA World Cup ki round of 32 match sing ngasi nongyai matung dagi sanaba horagani. Manipur ngasi tongan bajila singda chahi manga phawbada leiba ngang singda polio hidak pithakre. Raija sigi oina polio boot lising ani chanipan marfudranipan hangdoktuna angang lak ani lising marfudra rom da polio hidak pithaknaba pandam thamli. Raija ki Directorate of Family Welfare Services amadi State Health Society National Health Mission Manipur na punna sinduna ngasi National Immunization Day Pulse Polio Immunization Program Lisingani Kuntaruk, Directorate of Family Welfare Services Manipur ki office ta hudokre. Thorum to the wangang bada Family Welfare Services Manipur ki Director Dr. N. Bino Singhai, Bharat achi polio leitabalebak ama oire habiki certificate ing lisingani taramari da fangkre. Ado moinamak yumthang nariba leibak singda polio leina asi leibana matam amada hekta Bharat changlak payabagi akiba leiri. Maramaduna laina asidagi mipung khudingmakna cheksil thorang lokhat minaba tangai fade mahangna hai polio laina asi amuktang guna khrabadi pungpha phabangamdaba laina makhal amani laina asina narabadi punsi chupa soinai ba natraga siba phawba yai Dr. Binona hai polio hari bana basi once na khragadi magi kioroi ba laitre magi ko punsi chupa soinai bara natrag mara thiraga na punsi ru soiba ya sigum basi lady si laiba sina koina program si koi anjin tawda ba yada ni haita adu mamang singda koi ge efficiency 98% yobraga su hanam mudi koi 100% di yosi hai pandam si thamaga koi program si changchin minasi parents is to gani ma pin si koi mo anang sing si dak bithak pagi yum da la pa ngai bidana yari makai manak na ko da hangi ba but sing si da salaga first day ngasi si yari kai di loina pitak na ba biu Imphal West Zilla ki Lamphel Patalaiba Medical Immunization Center RDUing da Zilla Asigi Medical Officer na polio hidak pithakpagi thoram hawdokpagi thoram aduda District Family Welfare Officer yauna Haksel ki lamda thabak tawriba tongan ba miyoi sing charuk yakhi Ayushman Bharat Digital Mission ki makhada angang singi Ayushman Bharat Health Account ID sing su semnaba Raija Sarkar na honari angang singi health account ID sing hangdok na basu Raija Sarkar na appeal tawri. Imphal East Zilla ki oina District Family Welfare Officer Dr. L. Bikram na polio hidak pithakpagi thoram hawdokhi. Mipung khudingmak na angang singbu polio laina dagi ngakthok na ba hidak pithakpagi thabak mapung phan biu haina su mahak na appeal tawri. Churachandpur District Hospital ki Medical Superintendent CMO Anganwadi worker amade atai official sing yauna jila asida sungasi polio hidak pithakpagi thoram pangthokhi jila asigi angang lising kuntaret chama marfudrada polio hidak pithaknaba pandam thamli none jila jasu National Immunization Day ga mari leinana angang singda polio hidak pithakki jila thakta District Health Society none na sinduna jila asigi Primary Health Center da pangthokki ba thoram none gi Chief Medical Officer Dr. Ajin Maringmai na hawdokhi None Zilla ki oina punna angang lising mari chama kuntrani thoida hidak pithak naba pandam thamli. Thaubal Zilla dasu District Health Society Thaubal amasung District Family Welfare Office na punna chinduna Thaubal wang matabada leiba CMO Office Complex ki Conference Hall da thoramasi pangthokhi. Zilla asigi oina angang lising kuni thoida polio hidak pithak naba pandam thamli. District Health Society Chandel amadi District Immunization Officer Anina ngasi Chandel Zilla da National Immunization Day ki thoram hawdokre. Thoramasi Zilla asigi
Sandel Christian Community Hall da pangthokhi jila asigi oinasu angang lising manga da polio hidak pitak naba pandam thamli Tamenglong jila da su District Health Society Tamenglong na sinduna angang singda polio hidak pitak pagi thoram hodokhi Hayeng amasung hangchitsu yum da changduna angang singda polio hidak pitakani Amrut 2.0 gi makhada Horizon Year lisingani ni putaruki Nambol Town gi GIS based master plan gi consultative workshop among asi Nambol singmang da pangthokre Nambol Municipal Council na sinduna pangthokkiba thoramaduda MLA Singh Thaunaujam Basanta Kumar Singh Dr Shapam Ranjan Singh Nambol Municipal Council gi caretaker chairperson Singakham Basanta Singh amadi Chief Town Planner TPD Nongthombam Benju Singh na chingba thoramduda saruk yakhi Kaksing jila gi Sora amasung Palelda Rajya Sarkar na paikaliba thabak thoram sing MLA Mayang Lamam Ramesur na ngasi chatuna yangsinkre mangna hai Kaksing da District Hospital semgatpa mipung khudingmakta thaknaba aphaba ising phanganba Palelda ima kaithel saba yauna tongan chakhot thorangi thabak sing mai pakna paikatli Mayang Imphal Block Mahila Congress Committee na sinduna nongmagi oiba nupi singi khana nainabagi mifam amangasi Mayang Imphal Konchak Maning Laikai Community Hall da pangthokre Thoramandu da wangang bada hanagi mantri Dr KS Ratan Kumar na hai khunai ama semgatpada nupi singya chauba thokdang lei nupi singna sotha na leiba khunai na kaidong nungda chakhot pangamloi haina su mahangna makha takhi paugi marathana aten ba break ama Lakliba June ki tarik kunthra ingagi purnima leibak pokpa numit ki ayuk pung taruk tagi pung mapal phauba maibam sagai gi leima pokpam da leiba ibudau ibendau apokpa apokpi ani gi mafamda sagai cha singna khurum jabaga loinana lan thumni jabaki numit adu thokle maramaduna maibam sagai gi sagai cha khudingmakna sagai gi hairang leirang amadi ngamjaba katchaduna thawni jahona naba apunba maibam sagai chawkhatlop Manipurna paujellakli Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singidamakta free molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS tatanabiyo Tabi ba pawasi Akashbani Imphal dagini Rajya ki Art and Culture amasung Tourism Mantri Khuraijam Local Singh na hairi Manipur asi maihorol dagi nat amadi sanskriti da inak khulaba lamdam amani Tara suba nongin Manipuri Music Video Award lisingani kunmanga yanthokpagi thoramda wangang bada mantri na hai laibak thibadagi haukiba chahi ani ahum asida rajya asigi phajakraba nat amadi sanskriti kaya asi maning hanbagum tauri masi kokhanduna aikhoigi nat amasung sanskriti asibu malemgi mafam kaya yohannaba punna honaminasi hainasu mangna appeal tauri Sarkar ki maikaidagi su pibe yaba mating pigani haibagi thajaba mangna phongdokhi Sri Loken Hai Lamdam se le mioi kaya amala si film si dai khoi artist sing asina khoi gi mioi bagi nungsinab do porok pangam no hona so bo thodang lobi hona isu mayam le tham jati khodimak nungsinab hona han bio artist sing na madugi kok thada bir ka na khoi gi film art haibesti ngasi di IT gi jungni pithibi gi mafang khodimak loina thungna bachali ne aduna ai sa si da sam kari gum khara khoi chu angang oina state si da mioi ni mioi bai khoi lai ba jati khodimak sing si khoi gi state si gi culture si achuk ki matik Manipur si achuk ki matik khoi gi art maming chachaba du gi khoi gi lai ba state si gi culture si phajagra ba se khoi maning han ki se ai khoi masi amtang amakasu pukhana ba khoi mayam lai ba khoi hujiki khoi hujik maning han ki se khoi kamaina lokhat ka dagi kamaina chakhot porak ka dagi khoi culture se khoi state se kamaina nong ma sugu da manga ni sugu da thabak to khoi hujik ti only 1 days 2 days dai khoi lotion na bahona ga tabani Imphal ki Palace Compound laiba Manipur State Film Development Society MSFDS ke auditorium da pangthokkiba thoramadu award asiga mari lainaba souvenir amasu phongki English ngani kunmanga gi oina Nongin Manipuri Music Video Award fanglabasingda mana mathumchu yanthokki
ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯁ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ, ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ, ꯕꯦꯁ ꯁꯤꯡꯒꯔ, ꯕꯦꯁ ꯑꯦꯛꯇꯔ, ꯕꯦꯁ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯅꯆꯤꯡꯕꯒꯤ ꯃꯅꯥ ꯌꯥꯎꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ C-295 ꯑꯦꯌꯔꯀ꯭ꯔꯥꯐ ꯄꯨꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯚꯥꯔꯠꯅ ꯖꯨꯟ ꯊꯥꯗ ꯑꯦꯚꯤꯌꯦꯁꯟ ꯁꯦꯛꯇꯔꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ꯫ ꯑꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝꯗ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯑꯦꯌꯔꯀ꯭ꯔꯥꯐ 90 ꯚꯥꯔꯠꯅ ꯁꯥꯈ꯭ꯔꯦ꯫ ꯚꯥꯔꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯔꯛꯁꯥꯒꯤ ꯂꯝꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯛꯄꯗ ಶ್ರೀ ꯃꯣꯗꯤꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯅꯨꯃꯤꯠꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯍꯃꯗꯕꯥꯗꯇ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯌꯣꯒꯥ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯚꯥꯔꯠꯅ ꯁꯅꯥꯒꯤ 102 ꯌꯥꯎꯅ ꯄꯨꯟꯅ ꯃꯦꯗꯜ 113 ꯐꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯂꯜ ꯑꯃꯅꯤ꯫ ꯅꯣꯡꯆꯨꯞ ꯑꯦꯁꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯂꯥꯟꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯎꯔꯦ ꯍꯥꯏꯅꯁꯨ ಶ್ರೀ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ हाय पश्चिम एशिया में बनी युद्ध की स्थितियों को देखते हुए मैंने देशवासियों से कहा था कुछ समय के लिए सोना खरीदने से बचें। लोगों से कहा था कि विदेश में छुट्टियां मनाने से बचें। लोगों से कार पुलिंग को भी बढ़ावा देने की अपील की थी। किसानों से केमिकल मुक्त खेती के लिए, खेत बचाने के लिए और प्राकृतिक खाद का ज्यादा से ज्यादा इस्तेमाल का आग्रह किया था। मेरी अपील का उन्होंने न सिर्फ समर्थन किया बल्कि हर तरफ से उसमें अपना सहयोग कर रहे हैं। ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ AIꯒꯤ ꯖꯨꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯍꯩꯁꯤꯡꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯣꯛꯈꯠꯅꯕꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯥꯂꯟꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯅꯧꯕ ꯑꯕꯇꯥꯔ ꯑꯃꯗ ꯚꯥꯔꯠꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯁꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯧꯍꯟꯕ ꯉꯝꯕ ꯑꯁꯤꯒꯤꯗꯃꯛꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯘꯥꯂꯣꯏꯒꯤ ꯔꯨꯠ ꯕ꯭ꯔꯤꯖ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯦꯝꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯕꯨ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯇ ꯌꯥꯎꯍꯟꯅꯕ ꯚꯥꯔꯠꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ಶ್ರೀ ꯃꯣꯗꯤꯅ ꯏꯁꯤꯡꯕꯨ ꯌꯣꯛꯇꯨꯅ ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯄꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯐꯥꯎꯕ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯦꯆ ꯗ ꯔꯦꯟ ꯀꯦꯝꯄꯦꯟꯕꯨ ꯇꯔꯥꯏꯅ ꯂꯧꯗꯅꯕꯁꯨ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯑꯩꯗꯤ ꯐꯪꯉꯦ ꯑꯩꯁꯨ ꯐꯪꯉꯦ ꯑꯣ ꯑꯩꯁꯨ ꯐꯪꯉꯦ ꯀꯩꯅꯣ ꯑꯩꯗꯤ ꯐꯪꯗ꯭ꯔꯤꯌꯦ ꯐꯪꯗ꯭ꯔꯤꯌꯦꯕ ꯐꯪꯗ꯭ꯔꯤ ꯀꯔꯤꯅꯣ ꯐꯪꯗ꯭ꯔꯤꯕꯣ ꯅꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯗꯤꯅꯦ SIRꯒꯤ ꯏꯅꯨꯃꯦꯔꯦꯁꯟ ꯐꯣꯔꯝꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯏꯅꯨꯃꯔꯦꯁꯟ ꯐꯣꯔꯝꯗꯤ ꯑꯩꯁꯨ ꯐꯪꯉꯦꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤቭ ꯔꯤꯚꯤꯖꯟꯒꯤ ꯏꯅꯨꯃꯔꯦꯁꯟ ꯐꯣꯔꯝ ꯐꯪꯗ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯑꯗꯣꯝꯒꯤ BLOꯒ ꯇꯥꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ 1950ꯗ ꯀꯣꯜ ꯇꯧꯕꯤꯌꯨ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯞ ꯗꯦस्कꯇꯁꯨ तानबीबा यागनी। ECI नेट हाइबा मोबाइल ऐप सिजनरगा फॉर्म डाउनलोड तौबियु नत्रगा BLOगा वारी साननबा कॉल बुक तौबसु यागनी। BLOदा फॉर्म पिसिंद्रबदी ड्राफ्ट वोटर लिस्ट दा मिंग यावरक्लोय। जून की तारीख 19 फाउबगी मनुंगदा सोइदना फॉर्म पिसिनबियु। I am in। पाउजेन जरीबा चीफ इलेक्टोरल ऑफिसर मणिपुर। आकाशवाणी इम्फालदगी पाउ ताबिरी। प्रधानमंत्री नरेंद्र मोदी अमसुंग सेशेल्स की राष्ट्रपति पैट्रिक हार्मेनीना ngasi भिक्टोरियादा लैबाक अनिगी ओइबा वाफम कयागी मतांगदा वारी सानखरे। लैबाक अनिना तेंगबांग पिनरिबा हिरम सिंगसु लुचिंगबा अनिना अमुक हन्ना यंगसिनखिबगा लोइनना लमदमगी अमदि मालेमगी ओइबा वाफम कयागी मतांगदासु मखोइगी मोट फोंदोकनाखि। मदुगी तुंगदा राष्ट्रपति हार्मेनीना स्टेट हाउस द श्री मोदी बुइकाई खुमनबा उठखि। लौ सिंगु सेल थुम स्पेस अमसुंग हक्सेल यावना तोंगान बलमसिंगदसु लैबाक अनिना यादं वारोल कया सही तौनखि। श्री मोदी की नोंगपोक अफ्रीका की इथत लैबाक अदुगी खोंचत मनुंगदा एनवायरनमेंट कनबा अमसुंग सस्टेनेबल डेवलपमेंट की लमदा लुचिंगबा अमा ओइना थबक तौबगीदमक सेशेल्स की ख्वाइदगी वांगबा मना गार्जियन ऑफ द ब्लू होराइजन प्रधानमंत्री नरेंद्र मोदी दंगसी पीखरे। मना अदु श्री मोदीदा सेशेल्स की राष्ट्रपति डॉक्टर पैट्रिक हार्मेनीना खुशिनखि। हौजिक सानबगी पाउ वाइखोम चित्रधनी दगिरी।
FIFA World Cup ki round of 32 match sing hai ngasi ahing nongyai matung dagi sanaba horagani ngasi nongyai matung pungkhai chatpada South Africa ga Canada ga sanagani hayeng numidang pung 10 makhai da Brazil ga Japan ga sanagani FIFA World Cup ki ngasi sanaki ba match sing da England na Panama bu panjil ani sinoda Croatia na Ghana bu panjil ani amada DR Congo na Uzbekistan bu panjel ahum amada Argentina na Jordan bu panjel ahum amada thoikre Colombia amasung Portugal panjel amata chanadana draw chatki Algeria amasung Austria ga su panjel ahum chanaduna draw chatki Ahan ba MNCA Women's Under 19 T20 Trophy lising ani kun mga kuntaruki ngasi sanaki ba match amada Axdo khangabok na SUW Sagolban bu wicket tara da thoikre atopa match amada thau thamoi bana MPA thonau jombu run chamani phum doi da thoiki tare lak suba lamba mayum nong thon football tournament ngasi dagi haukre haudokpagi match ta Pretty FC Sagolban amasung SLFC Samuro panjal ahum chanaduna draw oiki haudokpagi thorom adu da MLA Thokchom Radesham saruk yaki ahan ba PSDU trophy list Football tournament lising ani kuntaru ki ngasi sanaki ba ani shuba semi-final match ta Rio Mart Langmaidong na Wangu FC bu panjel ama sinodo thoikre July manga da final PSDU A lamjau amadi Rio Mart Langmaidong sanaragani Washington Thagacheri Chitradhani aroibeda maroiba pau amuk khana Manipur da ngasi tongan ba jila singda sahi manga bhabugi manung da leiba angang singda polio hidak pithakre hayeng amasung hangchet na yum da changduna hidak pithakani Raija sigi na khulabanat amadi sangskriti chakwal hanaba miam puna hona minanaba Raija gi art and culture amasung tourism mantri khuraijam loken na appeal tawri Pradhan Mantri na hairi made in India C295 aircraft puthokhi bagaloina na Bharat na aviation sector da sauna mai pak pangamle Pradhan Mantri Narendra Modi amasung Seychelles si Rashtrapati Patrick Hemeni na ngasi Victoria da leibak ani gi oiba wafam kaya gi matang da wari sanakre amasung FIFA World Cup ki round of 32 match sing ngasi nongyai matungdagi sanaba horagani Paulo Jare